अहानबना पौनुखोल पाउसेरिगे तोप मरुएबा पावमना कुकी की असिबा हक्चांग हुम्फु हेलीकॉप्टर सिजनदुना ngasi ayuk Ccpur thinkhre Ccpur mokta leramba meitei gi miyoi mari gi असिबा हक्चांग सु हेलीकॉप्टर इम्फाल पुरखरे हौखिबा मे अहुम निगी हौदुना थोकलिबा हाना सुनबिगी इरांगदा लेखिद्रबा कुकी फुरुकी मियोई हुम्फुगी हक्चांग हौखिबा नुंगाई मातुंग पुंग अनि खरा हेलकपा अदुवाइदा मणिपुर पुलिस अमदि पैरामिलिटरी फोर्स की अपुनबा कांगबु अमदा जनिम्स अमदि रिम्स की मोक्तगी अकर्म सेक्शन थरांग मरक्ता पुखरे जनिम्स की मोक्तगी मियोई कुनगा तरेट रिम्स की मोक्तगी असिबा हक्चांग कुंथ्रा गोमदोइनी असिबा हक्चांग सिंग ngasi ayuk मंत्रिपुखीदा लैबा IJAR साउथ की हेलीपैड की हेलीकॉप्टर न Ccpur thinkhre हाइदि मतम क्या ममानगी असिबा हक्चांग सिंग asi imung manunggi miyoi singna लौदुना लैरखिबनि अमरमदा Ccpur मोक्ता लेरंबा मेइतई की मियोई मरी की असिबा हक्चांग सु हेलीकॉप्टर न इम्फाल पुरखरे मियोई मरी अदुदी इम्फाल ईस्ट डिस्ट्रिक्ट की ओक्सुदगी इबोसौ इम्फाल वेस्ट की हैनौबोक्तगी वेथेलो बिष्णुपुर की कुंबीदगी सुनील कुमार Ccpur की खुगा तंपाक्तगी इबेमहल कौबी अमने हाइदि नकल अमरमदा इरांग मनुंगदा मांगख्रब थीबा खंगदना लैरिबा मियोई सिंग अमदि कुकी टेररिस्ट सिंगना हाटपीख्रब सिंगे हक्चांग ngasimak सिनद्रबदि ममा ओइबि सिंगना अकनबा खोंजंग संगसिलगनि हाइना थवाई मिडियलना लाउथोखरे ngasi Manipur Press Club da pangthokiba paugi mifam amada thawai midial gi convener P Sanahanbina hai lenga ki thawong asi gi mayok ta thawai midial gi women's wing gi makai digi khongjang sangchinana ba sem sakhre masimak saliba saye sigi me ahum yum jagasa numiti gi haurakhiba narco coki terrorist gi tamthiraba lanjang da miyoi kya gi punsi pikhamnakhre सिखिबा थवाई क्या गे असिबा हक्चांग फंगदबा अमदि कुकी सिंगना लोसिंदुना मंगनखिबा कया दुगा असिबा हक्चांग सिंग दुगी मुहुत पंगोंग सिंदुना अरोइबा मथौ मंगम पांगदोखरे मांगख्रबा मियोई क्या मना लंगला लंगजिन अमत फंगदना लैरि सांगलबा थाथर हिंजिलगलबा फावबदा वरोसन अमत पुरकपा ngamdraba ngasiगी BJP लेंगाकी खल्लुबद इकाइबा फावि लमदम सिबु अमदि कांगलुप सिबु मुथनबा इंडिया लेंगाना फोंगनो उल्लबा फावबदा मणिपुर की लेंगाक पादिबा MLA मिनिस्टर सिंगना चौकरी कोंदुना लैथोकलि हाइखि अतोपा पावमना इसेल एक्सप्रेस तकी लखोसरगा अर्जुन अवार्ड की नॉमिनेट तौबदा मणिपुर की सुशला सनुपुख्रमम यावरे इंडियंस वुमेन्स हॉकी टीम की मिडफील्डर मणिपुर की हौखिबी सुशला सनुपुख्रमम सेयसिगी अर्जुन अवार्ड की दमक सनरोय तरागनिपा नॉमिनेट तौबदा यावरे इंडिया की अनीसुबद लैरिबा ख्वाइदगी चावबा स्पोर्ट्स की अवार्ड असिगिदमक तुआन तुआन मसना कयादगी सनरोय तरागनिपान इंडिया गवर्नमेंट की स्पोर्ट्स मिनिस्ट्री ने नॉमिनेट तौबदा मणिपुर की सुशला सनुपुख्रमम यावंगमखिबनी सनरोय तरागनिपान अर्जुन अवार्ड की दमक नॉमिनेट तौखिबा सिदा सुशला सनुपुख्रमम यावना कृष्ण बहादुर पथक यावना हॉकी सनरोय अनि यावरी अर्जुन अवार्ड ता नतन सयसिगी मेजर ध्यानचंद खेल रत्न अवार्ड द्रोणाचार्य अवार्ड अमसुम ध्यानचंद लाइफ टाइम अवार्ड की नॉमिनेशन सु लाउथोखरे सुशला सनुपुख्रमम यावना अर्जुन अवार्ड की दमक लाउथोखरबा नॉमिनेशन अदुदि मोहम्मद शामी क्रिकेट ब्लाइंड क्रिकेट ओसस प्रोविंस देवतले अदिति गोपीचंद स्वामी आर्चरी शीतल देवी पेरा आर्चरी परुल चौधरी अमसुम एम श्री शंकर एथलेटिक्स मोहम्मद हुसामुद्दीन बॉक्सिंग आर बाइसली सेस देविया कृति सिंगा अमसुम अनुष अग्रवाला दीक्षा दगर गोप कृष्ण बहादुर पथक हॉकी पिंकी लोनबॉल सबरी प्रताप सिंहा तोमर शूटिंग अंतिम पनगर रेसलिंग अमसुम अहिका मुखर्जी टेबल टेनिस ने मेजर ध्यानचंद खेल रत्न अवार्ड की दमक रिंकी रेड्डी अमसुम चिराग छेत्री बैडमिंटन ने ध्यानचंद लाइफ टाइम अवार्ड कविता कबाडी मंजूषा कनवार बैडमिंटन अमसुम विनीत कुमार शर्मा हॉकी ने द्रोणाचार्य अवार्ड की दमक खंगरख्रब नॉमिनेशन अदुदि गणेश प्रभाकरन मलाखम महावीर साइनी पेरा एथलेटिक्स ललित कुमार रेसलिंग RB रमेश चेस अमसुम सेवेंद्र सिंह हॉकी ने हौजी हौजी रेलवे थबक तौरीबा सुशला सनु सयेसिदा सैनान युम्बु ओइदुना पांगथोकिबा एशियन गेम्स ता ब्रोंज मेडल लौखिबी इंडिया की टीम सरुक याखिबदा नतना इंडियन वुमेन्स टीम की कैप्टन कियार खान ओइख्रबने इंग्लिश अनिगा कुंदा टोक्यो युम्बु ओइदुना पांगथोकिबा मालेम की ओइबा ख्वाइदगी चाव स्पोर्टिंग इवेंट अमा ओइदिबा ओलंपिक गेम्स सरुक यादुना इंडियाना ब्रोंज मेडल माइथीदुना मरीसुबा पोजीशन तहौखिबनेनिसु पाउसन मखताना पलकली अतोप पावमना
ꯀꯨꯝꯁꯤꯡ ꯏꯪ ꯂꯤꯁꯤꯡ ꯑꯃꯒ ꯆꯃꯥꯄꯟꯒ ꯌꯥꯡꯈꯩꯒ ꯃꯥꯊꯣꯏꯗ ꯕꯦꯁ ꯏꯌꯔ ꯑꯣꯏꯕ ꯅꯦꯁꯅꯦꯜ ꯔꯦꯖꯤꯁꯇꯔ ꯑꯣꯐ ꯁꯤꯇꯤꯖꯦꯟꯁꯤꯞ ꯆꯠꯊꯅꯕ ꯒꯕꯔꯅꯔꯗ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯍꯥꯟꯅꯒꯤ MLA ꯑꯣꯈ꯭ꯔꯝ ꯖꯣꯏ, RK ꯑꯅꯟ, ꯏꯆꯥꯟ ꯑꯃꯁꯨꯡ P ꯁꯔꯠꯆꯟꯗ꯭ꯔꯅ ꯔꯥꯖꯚꯕꯟꯗ ꯆꯠꯇꯨꯅ ꯒꯕꯔꯅꯔ ꯑꯅꯨꯁ꯭ꯌꯥ ꯎꯏꯀꯦꯒ ꯎꯅꯗꯨꯅ ꯏꯁꯇꯦꯠ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯅꯕ ꯇꯛꯁꯤꯟꯕꯒ ꯂꯣꯏꯅꯅ ꯃꯦꯃꯣꯔꯦꯟꯗꯝ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ꯫ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯄꯜꯂꯤꯕ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝꯁꯤꯡꯗꯤ ꯃꯈꯜ ꯑꯃꯠꯇꯒꯤ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛ ꯊꯣꯛꯍꯟꯕꯤꯒꯅꯨ, ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯗ ꯊꯥꯖꯕ ꯊꯝꯂꯤ, ꯁꯦꯟꯇꯔꯅ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯕꯝꯁꯤꯡꯅ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯃꯑꯣꯡꯗ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯀꯗꯕꯅꯤ, ꯏꯁꯇꯦꯠ ꯑꯁꯤꯗ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯟꯍꯟꯅꯕ ꯍꯣꯠꯅꯕꯗ ꯒꯕꯔꯅꯔꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯑꯗꯨꯕꯨꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯤ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯒꯕꯔꯅꯔꯗ ꯊꯥꯖꯕ ꯊꯝꯂꯤ, ꯂꯣꯏꯅꯅ ꯎꯪꯈꯠꯅꯔꯤꯕ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯁꯥꯅꯅꯕ ꯆꯞ ꯆꯥꯕ ꯊꯕꯛ ꯄꯥꯏꯈꯠꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯊꯝꯂꯤ꯫ ꯒꯕꯔꯅꯔꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯇꯛꯁꯤꯟꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯤꯌꯨ, ꯑꯅꯧꯕ ꯆꯍꯤꯒꯤ ꯈꯨꯗꯣꯜ ꯑꯣꯏꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯑꯣꯏꯍꯟꯕꯤꯌꯨ, ꯃꯗꯨꯗ ꯅꯠꯇꯅ ꯀꯨꯝꯁꯤꯡ ꯏꯪ ꯂꯤꯁꯤꯡ ꯑꯃꯒ ꯆꯃꯥꯄꯟꯒ ꯌꯥꯡꯈꯩꯒ ꯃꯥꯊꯣꯏꯗ ꯕꯦꯁ ꯏꯌꯔ ꯑꯣꯏꯕ ꯅꯦꯁꯅꯦꯜ ꯔꯦꯖꯤꯁꯇꯔ ꯑꯣꯐ ꯁꯤꯇꯤꯖꯦꯟꯁꯤꯞ ꯆꯠꯊꯕꯤꯌꯨ, ꯀꯨꯀꯤꯁꯤꯡꯒ ꯇꯧꯅꯔꯤꯕ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯁꯤꯟꯕꯤꯌꯨ, ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯄꯣꯠ ꯄꯨꯕ ꯒꯥꯔꯤ ꯑꯃꯗꯤ ꯃꯤꯆꯝꯁꯤꯡ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯇꯅꯕ ꯆꯞ ꯆꯥꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯄꯤꯌꯨ, ꯑꯣꯇꯣꯅꯣꯃꯁ ꯗꯤꯁꯇ꯭ꯔꯤꯛ ꯀꯥꯎꯟꯁꯤꯜ ꯑꯃꯁꯨꯡ ꯂꯣꯀꯦꯜ ꯁꯦꯜꯐ ꯒꯚꯔꯟꯃꯦꯟꯠ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡꯒꯤ ꯃꯤꯈꯜ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕꯤꯌꯨ, ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯏꯁꯇꯦꯠ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯀꯥꯏꯍꯜꯂꯣꯏ ꯍꯥꯏꯕꯒꯤ ꯋꯥꯏꯠ ꯄꯦꯄꯔ ꯄꯨꯊꯣꯛꯄꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯃꯤꯐꯝꯗ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨ ꯈꯟꯅꯅꯕ ꯇꯛꯁꯤꯟꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯂꯝꯈꯤ꯫ ꯒꯕꯔꯅꯔꯅ ꯍꯥꯟꯅꯒꯤ MLAꯁꯤꯡꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯔꯥꯝꯅ ꯑꯣꯛꯂꯗꯨꯅ ꯍꯥꯏ, ꯁꯦꯟꯇꯔꯅ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨ ꯑꯁꯤ ꯂꯨꯝꯅ ꯂꯧꯏ, ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯛꯍꯣꯜꯗꯔꯁꯤꯡꯒ ꯋꯥꯔꯤ ꯁꯥꯕꯒꯤ ꯊꯕꯛꯁꯨ ꯍꯧꯈ꯭ꯔꯕꯅꯤ ꯍꯥꯏꯈꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯂꯝꯗꯝ ꯑꯁꯤ ꯂꯨ ꯅꯥꯟꯅ ꯊꯝꯅꯕ ꯍꯣꯠꯅꯔꯕꯁꯨ ꯑꯔꯦꯝꯕ ꯇꯥꯗꯧꯔꯤꯕ꯭ꯔꯥ? ꯃꯅꯤꯄꯨꯔꯒꯤ ꯁꯛ ꯇꯥꯛꯂꯤꯕ ꯏꯃꯥ ꯀꯩꯊꯦꯜ ꯑꯍꯨꯝ ꯑꯁꯤꯒ ꯅꯛꯅꯅ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯒꯣꯜꯕꯟ ꯋꯥꯍꯦꯡꯕꯝ ꯂꯩꯀꯥꯏꯒꯤ ꯒꯥꯔꯤ ꯄꯥꯔꯀꯤꯡꯒ ꯇꯥꯏꯅꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯐꯠꯇ ꯍꯥꯎꯗꯤ ꯂꯪꯊꯣꯛꯐꯝ ꯑꯣꯜꯂꯦ, ꯌꯦꯡꯁꯤꯟꯕꯤꯅꯕ ꯂꯩꯇꯕꯒ ꯄꯥꯡꯈꯛ ꯑꯣꯏꯔꯦ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯀꯦꯝꯄꯦꯟ ꯀꯌꯥ ꯆꯠꯊꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯤ ꯂꯩꯇꯕ ꯇꯟꯖꯥꯁꯤꯡꯗ ꯐꯠꯇ ꯍꯥꯎꯗꯤ ꯂꯪꯊꯣꯛꯂꯝꯕ ꯃꯤꯑꯣꯏꯁꯤꯡ ꯄꯨꯂꯤꯁꯅ ꯐꯍꯟꯗꯨꯅ ꯐꯥꯏꯟ ꯊꯤꯍꯟꯕꯅꯆꯤꯡꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯂꯨꯔꯤꯕꯗꯤ ꯂꯝꯗꯝꯁꯤ ꯂꯨ ꯅꯥꯟꯅ ꯊꯝꯅꯕ CMꯅ ꯍꯣꯠꯅꯈꯤꯕꯁꯤꯡ ꯑꯗꯨ ꯑꯔꯦꯝꯕ ꯇꯥꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯃꯤꯌꯥꯝꯅ ꯍꯪꯅꯔꯛꯂꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯏꯝꯐꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯣꯔꯄꯣꯔꯦꯁꯟꯅ ꯃꯇꯝ ꯆꯥꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯁꯣꯂꯤꯗ ꯋꯦꯁꯁꯤꯡ ꯑꯁꯤ ꯈꯣꯝꯒꯠꯄ ꯉꯝꯗꯕ, ꯑꯃꯣꯠ ꯑꯀꯥꯏꯁꯤꯡ ꯐꯖꯅ ꯊꯝꯅꯕ ꯀꯥꯡꯂꯣꯟꯁꯤꯡ ꯁꯦꯝꯗꯕꯅ ꯂꯝꯕꯤꯒꯤ ꯅꯥꯛꯌꯦꯠ ꯑꯁꯤꯗ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡ ꯄꯩꯁꯤꯟꯐꯝ ꯑꯣꯏꯔꯛꯂꯤ꯫ ꯄꯥꯎꯆꯦ ꯑꯁꯤꯅ ꯀꯣꯏꯅ ꯆꯠꯇꯨꯅ ꯌꯦꯡꯁꯤꯜꯂꯨꯕꯗ ꯅꯝꯕꯨꯜ ꯇꯨꯔꯦꯜꯒꯤ ꯍꯦꯛ ꯇꯥꯏꯅꯅ ꯂꯩꯔꯤꯕ ꯋꯥꯍꯦꯡꯕꯝ ꯂꯩꯀꯥꯏꯒꯤ ꯒꯥꯔꯤ ꯄꯥꯔꯀꯤꯡꯒ ꯇꯥꯏꯅꯕ ꯃꯐꯝꯁꯤꯡ, ꯂꯝꯕꯤꯒꯤ ꯄꯔꯤꯡꯁꯤꯡꯒꯤ ꯅꯥꯀꯟꯗ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡ ꯄꯩꯁꯤꯜꯂꯛꯄꯗꯒꯤ ꯑꯆꯠ ꯑꯋꯣꯛ ꯇꯧꯔꯤꯕ ꯃꯤꯌꯥꯝꯗ ꯀꯥ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯗꯕ, ꯂꯝꯕꯤ ꯑꯁꯤꯗ ꯐꯥꯎꯗꯨꯅ ꯆꯠꯂꯤꯕ ꯃꯤꯌꯥꯝ ꯃꯅꯝ ꯅꯝꯊꯤꯕꯇ ꯅꯠꯇꯅ ꯂꯩꯅꯥ ꯂꯥꯏꯆꯠ ꯄꯣꯛꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯐꯥꯎꯅꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ IMCꯅ ꯁꯤꯟꯗꯨꯅ ꯃꯤꯌꯥꯝꯗ ꯑꯦꯋꯥꯔꯅꯦꯁ ꯄꯤꯗꯨꯅ ꯋꯥꯈꯜ ꯇꯥꯍꯟꯕꯒꯤ ꯇꯉꯥꯏꯐꯗꯕꯗꯨ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯂꯣꯏꯅꯅ ꯃꯔꯤ ꯂꯩꯅꯅ ꯑꯣꯊꯣꯔꯤꯇꯤꯅ ꯑꯊꯨꯕꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯂꯝꯕꯤ ꯑꯁꯤꯒꯤ ꯃꯐꯝꯁꯤꯡꯗ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡ ꯄꯩꯁꯤꯟꯐꯝ ꯑꯣꯏꯍꯜꯂꯛꯂꯤꯕ ꯑꯁꯤ ꯁꯦꯡꯗꯣꯛꯄꯤꯌꯨ ꯍꯥꯏꯅꯁꯨ ꯂꯝꯕꯤ ꯆꯠꯂꯤꯕ ꯃꯤꯌꯥꯝꯅ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯂꯝꯗꯝ ꯑꯁꯤ ꯂꯨ ꯅꯥꯟꯅ ꯊꯝꯕꯗꯨꯅ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯊꯧꯗꯥꯡ ꯑꯃꯅꯤ ꯈꯟꯅ ꯉꯥꯏꯍꯥꯛꯀꯤ ꯊꯕꯛ ꯇꯧꯗꯕꯤꯗ ꯑꯁꯥꯟꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯇꯨꯡ ꯀꯣꯏꯅ ꯆꯠꯄ ꯌꯥꯕ ꯀꯥꯡꯂꯣꯟꯁꯤꯡ ꯑꯗꯨ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯃꯤꯟꯅꯗꯨꯅ ꯂꯨ ꯅꯥꯟꯕ, ꯇꯤꯟꯖꯪ ꯀꯥꯏꯖꯪꯗꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯍꯟꯕꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯁꯤꯂꯣꯡ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁꯅ ꯃꯣꯗꯤꯐꯥꯏꯗ ꯁꯥꯏꯂꯦꯟꯁꯔ 139 ꯃꯥꯡꯍꯟꯈ꯭ꯔꯦ, ꯐꯥꯏꯜ ꯑꯣꯏꯅ ꯂꯥꯈ 12 ꯈꯣꯝꯒꯠꯈ꯭ꯔꯦ꯫ ꯁꯤꯂꯣꯡ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯉꯁꯤ ꯃꯣꯗꯤꯐꯥꯏꯗ ꯁꯥꯏꯂꯦꯟꯁꯔ 139 ꯐꯒꯠꯇꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯁꯤꯂꯣꯡ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠ ꯍꯥꯟꯅꯗꯒꯤ ꯂꯧꯈꯠꯂꯛꯄ ꯃꯣꯗꯤꯐꯥꯏ ꯇꯧꯔꯕ ꯁꯥꯏꯂꯦꯟꯁꯔꯁꯤꯡ ꯐꯥꯖꯤꯟꯗꯨꯅ ꯃꯥꯡꯍꯟꯕꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨ ꯑꯦꯟꯇꯤ ꯚꯤꯍꯤꯀꯜꯁ ꯃꯣꯗꯤꯐꯤꯀꯦꯁꯟ ꯂꯣꯒꯤ ꯃꯈꯥꯗꯅꯤ꯫ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯒꯁꯠ ꯊꯥꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯃꯦꯘꯥꯂꯌꯥ ꯁ꯭ꯇꯦꯠꯀꯤ ꯁꯤꯂꯣꯡ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯃꯣꯗꯤꯐꯥꯏ ꯁꯥꯏꯂꯦꯟꯁꯔ 139 ꯑꯗꯨ ꯐꯒꯠꯇꯨꯅ ꯃꯥꯡꯍꯟꯕ ꯉꯝꯈꯤꯕꯅꯤ꯫ ꯏꯁ ꯈꯥꯁꯤ ꯍꯤꯜꯁ ꯄꯨꯂꯤꯁꯀꯤ SP ꯁꯤꯜꯚꯥꯁꯇꯔ ꯅꯣꯡꯒꯔ, ꯁꯤꯇꯤ ꯄꯨꯂꯤꯁꯀꯤ SP ꯕꯤꯕꯦꯛ CM, ꯇ꯭ꯔꯥꯐꯤꯛꯀꯤ SP K ꯄ꯭ꯔꯁꯥꯗ ꯑꯃꯁꯨꯡ ꯑꯇꯩ ꯃꯀꯣꯛ ꯄꯨꯂꯤꯁ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒ ꯂꯣꯏꯅꯅ ꯁꯤꯂꯣꯡꯗ ꯂꯩꯔꯤꯕ ꯔꯤꯖꯥꯔꯚ ꯄꯨꯂꯤꯁꯅ ꯑꯣꯄꯔꯦꯁꯟꯗꯨ ꯆꯠꯊꯗꯨꯅ ꯃꯣꯗꯤꯐꯥꯏ ꯇꯧꯔꯕ ꯁꯥꯏꯂꯦꯟꯁꯔꯁꯤꯡ ꯐꯒꯠꯇꯨꯅ ꯃꯥꯡꯍꯟꯈꯤꯕꯅꯤ꯫ ꯏꯁ ꯈꯥꯁꯤ ꯍꯤꯜꯁꯀꯤ SP ꯑꯁꯤꯅ ꯐꯣꯡꯗꯣꯛꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯁꯤꯂꯣꯡ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁꯅ ꯈꯣꯡꯊꯥꯡ ꯑꯁꯤ ꯃꯃꯥꯡ ꯆꯍꯤꯗꯒꯤ
ꯍꯧꯅ ꯂꯧꯈꯠꯂꯛꯈꯤꯕꯅꯤ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯖꯅꯋꯥꯔꯤꯗꯒꯤ ꯃꯈꯥ ꯇꯥꯅ ꯑꯀꯟꯕ ꯑꯣꯄꯔꯦꯁꯟ ꯆꯠꯊꯗꯨꯅ ꯃꯣꯗꯤꯐꯥꯏ ꯁꯥꯏꯂꯦꯟꯁꯔ ꯁꯤꯖꯤꯟꯅꯕꯒꯤ ꯊꯧꯑꯣꯡꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯔꯛꯄꯅꯤ ꯍꯥꯏꯈꯤ ꯏꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁꯅ ꯊꯦꯡꯅꯈꯤꯕ ꯀꯦꯁ 310ꯒꯤ ꯃꯅꯨꯡꯗ ꯃꯣꯗꯤꯐꯥꯏ ꯇꯧꯔꯕ ꯁꯥꯏꯂꯦꯟꯁꯔ 142 ꯑꯁꯤ ꯐꯒꯠꯄ ꯉꯝꯈꯤꯕꯅꯤ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯂꯧꯈꯠꯄ ꯈꯣꯡꯊꯥꯡꯗ ꯒꯥꯔꯤꯒꯤ ꯃꯄꯨꯁꯤꯡꯗ ꯍꯥꯏꯖꯗꯨꯅ ꯃꯈꯣꯏꯒꯤ ꯃꯣꯗꯤꯐꯥꯏ ꯁꯥꯏꯂꯦꯟꯁꯔꯁꯤꯡ ꯑꯗꯨ ꯂꯥꯎꯊꯣꯛꯅꯕ ꯈꯪꯍꯟꯈꯤ ꯃꯈꯥ ꯇꯥꯅ ꯆꯦꯛ ꯇꯧꯕꯗ ꯒꯥꯔꯤ ꯃꯄꯨꯁꯤꯡꯅ ꯃꯣꯗꯤꯐꯥꯏ ꯇꯧꯔꯕ ꯁꯥꯏꯂꯦꯟꯁꯔꯁꯤꯡ ꯁꯤꯖꯤꯟꯅꯔꯝꯕꯗꯒꯤ ꯐꯒꯠꯄꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯆꯠꯊꯔꯛꯈꯤꯕꯅꯤ ꯍꯥꯏꯗꯤ ꯂꯣꯒꯤ ꯋꯥꯡꯃꯗ ꯃꯣꯗꯤꯐꯥꯏ ꯁꯥꯏꯂꯦꯟꯁꯔ ꯀꯌꯥꯃꯔꯨꯝ ꯁꯤꯖꯤꯟꯅꯔꯝꯕ ꯒꯥꯔꯤ ꯃꯄꯨꯁꯤꯡꯗꯒꯤ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯗ ꯂꯧꯈꯠꯂꯛꯈꯤꯕ ꯐꯥꯏꯟꯒꯤ ꯑꯄꯨꯟꯕ ꯁꯦꯟꯐꯝꯅ ꯂꯨꯄꯥ 1,12,93,900 ꯌꯧꯈ꯭ꯔꯦ ꯍꯥꯏꯗꯤ ꯒꯥꯔꯤ ꯃꯄꯨꯁꯤꯡꯗꯒꯤ ꯂꯧꯈꯠꯂꯛꯂꯤꯕ ꯐꯥꯏꯟꯒꯤ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯒꯚꯔꯟꯃꯦꯟꯠꯀꯤ ꯆꯦꯀꯔꯗ ꯗꯤꯄꯣꯖꯤꯠ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ DSP ꯑꯣꯏꯅ ꯂꯩꯔꯤꯕ G. ꯃꯔꯉꯔꯅ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗꯁꯨ ꯃꯈꯥ ꯇꯥꯔꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ COP28 ꯁꯃꯤꯠꯇ ꯑꯍꯥꯟꯕ ꯑꯣꯏꯅ ꯐꯣꯁꯤꯜ ꯐꯨꯑꯦꯜ ꯁꯤꯖꯤꯟꯅꯅꯕ ꯍꯟꯊꯅꯕ ꯋꯥꯐꯝ ꯌꯥꯅꯈ꯭ꯔꯦ ꯗꯨꯕꯥꯏꯗ ꯆꯠꯊꯔꯤꯕ COP28 ꯀ꯭ꯂꯥꯏꯃꯦꯠ ꯁꯃꯤꯠꯀꯤ ꯃꯤꯐꯝꯗ ꯉꯁꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯕ ꯆꯥꯎꯔꯥꯛꯅ ꯂꯩꯕꯥꯛ 200ꯔꯣꯝꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯐꯣꯁꯤꯜ ꯐꯨꯑꯦꯜ ꯁꯤꯖꯤꯟꯅꯕꯒꯤ ꯆꯥꯡ ꯍꯟꯊꯍꯟꯅꯕ ꯋꯥꯔꯦꯞ ꯂꯧꯕꯗ ꯑꯌꯥꯝꯕ ꯄꯤꯅꯈ꯭ꯔꯦ ꯃꯁꯤꯅ ꯃꯥꯂꯦꯝꯒꯤ ꯑꯣꯏꯕ ꯑꯏꯪ ꯑꯁꯥꯒꯤ ꯐꯤꯕꯝꯗ ꯀꯥ ꯍꯦꯟꯕ ꯆꯩꯊꯦꯡ ꯄꯤꯔꯛꯀꯗꯕ ꯑꯗꯨꯗꯒꯤ ꯀꯜꯍꯧꯅꯕꯒꯤꯗꯃꯛꯅꯤ ꯉꯁꯤ ꯑꯁꯤꯒꯨꯝꯕ ꯌꯥꯅꯕꯒꯤ ꯋꯥꯔꯦꯞ ꯑꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯣꯏꯜ ꯑꯦꯖꯀꯤ ꯏꯔꯥ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯣꯏꯔꯦ ꯍꯥꯏꯗꯤ ꯉꯁꯤ ꯌꯥꯅꯈꯤꯕ ꯋꯥꯔꯦꯞ ꯑꯁꯤꯅ ꯆꯌꯣꯜ ꯑꯅꯤ ꯁꯨꯞꯅ ꯆꯠꯊꯔꯛꯄ ꯌꯥꯅꯕꯒꯤ ꯋꯥꯔꯤꯁꯤꯡ ꯁꯥꯗꯨꯅ ꯂꯥꯛꯈꯤꯕ ꯑꯁꯤꯒꯤ ꯆꯩꯊꯦꯡ ꯑꯃꯗꯤ ꯗꯨꯕꯥꯏꯗ ꯄꯤꯈ꯭ꯔꯦ ꯃꯁꯤꯅ ꯍꯧꯖꯤꯛ ꯐꯣꯁꯤꯜ ꯐꯨꯑꯦꯜ ꯁꯤꯖꯤꯟꯅꯔꯤꯕ ꯏꯟꯚꯦꯁꯇꯔ ꯑꯃꯗꯤ ꯄꯣꯂꯤꯁꯤ ꯃꯦꯀꯔꯁꯤꯡꯗ ꯁꯛꯇꯤ ꯂꯩꯕ ꯁꯤꯒꯅꯦꯜ ꯑꯃ ꯄꯤꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝ ꯄꯨꯝꯕꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯐꯣꯁꯤꯜ ꯐꯨꯑꯦꯜꯒꯤ ꯃꯥꯌꯣꯛꯇ ꯆꯠꯊꯔꯛꯄ ꯃꯇꯥꯡ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯃꯇꯥꯡ ꯑꯁꯤꯗ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯗ ꯉꯁꯤ ꯂꯧꯈꯤꯕ ꯋꯥꯔꯦꯞ ꯑꯁꯤꯅ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯀ꯭ꯂꯥꯏꯃꯦꯠ ꯀꯦꯇꯥꯁꯇ꯭ꯔꯣꯐꯤꯗ ꯆꯥꯎꯅ ꯁꯤꯡꯅꯔꯛꯀꯗꯕ ꯑꯗꯨꯗꯒꯤ ꯉꯥꯛꯊꯣꯛꯍꯧꯅꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯂꯝꯕꯤ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅ ꯑꯁꯥ ꯇꯧꯔꯤ ꯍꯟꯗꯛꯀꯤ ꯃꯤꯐꯝ ꯑꯁꯤꯗ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ 200 ꯍꯦꯟꯕꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯌꯥꯅꯈꯤꯕ ꯋꯥꯐꯝ ꯑꯁꯤꯅ ꯐꯣꯁꯤꯜ ꯐꯨꯑꯦꯜꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯇꯁꯦꯡꯕ ꯊꯧꯗꯥꯡ ꯑꯃ ꯂꯧꯅꯔꯦ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯁꯦꯡꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯧꯕ ꯐꯤꯔꯦꯞꯅꯤ ꯊꯧꯑꯣꯡ ꯑꯁꯤꯕꯨ ꯅꯣꯔꯋꯦꯒꯤ ꯐꯣꯔꯦꯟ ꯑꯦꯐꯤꯌꯔꯁ ꯃꯤꯅꯤꯁꯇꯔ ꯁ꯭ꯄꯦꯟꯕꯥꯔꯠ ꯑꯥꯏꯗꯤꯅ ꯐꯣꯡꯗꯣꯔꯛꯄꯗ ꯉꯁꯤꯒꯤ ꯌꯥꯅꯋꯥꯔꯣꯜ ꯑꯁꯤꯅ ꯑꯆꯧꯕ ꯁꯃꯨ ꯑꯃꯕꯨ ꯇꯥ ꯑꯃꯅ ꯇꯝꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯔꯣꯏꯕꯗ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯃꯀꯣꯛ ꯑꯗꯨ ꯈꯪꯕ ꯉꯝꯂꯦ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤ COP28ꯀꯤ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯁꯤꯗ ꯂꯩꯕꯥꯛ 100 ꯍꯦꯟꯕꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯈꯜ ꯀꯌꯥꯒꯤ ꯑꯀꯟꯕ ꯂꯣꯟꯗꯥꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯃꯔꯩ ꯌꯦꯠꯅꯈꯤꯕꯅꯤ ꯇꯥꯡꯀꯛ ꯅꯥꯏꯅ ꯑꯣꯏꯜ ꯒ꯭ꯌꯥꯁ ꯑꯃꯗꯤ ꯀꯣꯏꯂꯥ ꯑꯃꯗꯤ ꯁꯤꯖꯤꯟꯅꯕꯅ ꯃꯥꯂꯦꯝꯒꯤ ꯑꯏꯪ ꯑꯁꯥꯗ ꯄꯤꯔꯛꯀꯗꯕ ꯆꯩꯊꯦꯡ ꯀꯌꯥ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯁꯛꯇꯤ ꯂꯩꯅ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯑꯣꯄꯣꯖꯤꯁꯟꯒꯤ ꯀꯥꯡꯕꯨ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥ ꯂꯤꯗ ꯑꯣꯏꯜ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯒ꯭ꯔꯨꯞ OPEC ꯑꯍꯥꯟꯕ ꯃꯔꯩ ꯌꯦꯠꯅꯗꯨꯅ ꯂꯥꯛꯈꯤꯕ ꯑꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯊꯥꯎꯗꯒꯤ ꯊꯣꯛꯂꯛꯄ ꯑꯃꯥꯡ ꯑꯇꯥ ꯀꯌꯥꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯂꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯐꯣꯡꯗꯣꯛꯅꯈꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯏꯝꯔꯥꯟ ꯈꯥꯟ ꯑꯃꯗꯤ ꯍꯥꯟꯅꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯑꯅꯤꯒꯤ ꯃꯊꯛꯇ ꯀꯣꯔꯠꯅ ꯁꯤꯐꯔ ꯀꯦꯁꯀꯤ ꯃꯔꯥꯜ ꯁꯤꯔꯛꯈ꯭ꯔꯦ ꯄꯥꯀꯤꯁꯇꯥꯟꯒꯤ ꯁ꯭ꯄꯦꯁꯦꯜ ꯀꯣꯔꯠꯅ ꯉꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯍꯥꯟꯅꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯏꯝꯔꯥꯟ ꯈꯥꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅꯕ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯅꯍꯥ ꯃꯍꯃꯨꯗ ꯀ꯭ꯌꯨꯔꯦꯁꯤ ꯑꯅꯤꯒꯤ ꯃꯊꯛꯇ ꯑꯥꯏꯟ ꯀꯥꯏꯅ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯡ ꯂꯦꯞ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡ ꯚꯥꯏꯑꯣꯂꯦꯠ ꯇꯧꯈꯤꯕꯒꯤ ꯁꯤꯐꯔ ꯀꯦꯁꯀ ꯃꯔꯤ ꯂꯩꯅꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯃꯔꯥꯜ ꯁꯤꯔꯛꯈ꯭ꯔꯦ ꯉꯁꯤ ꯍꯥꯟꯅꯒꯤ ꯂꯨꯆꯤꯡꯕ ꯑꯅꯤ ꯑꯁꯤꯒ ꯆꯦꯟꯅꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯗꯤꯌꯥꯂꯥꯜ ꯖꯦꯜ ꯔꯥꯋꯥꯜꯕꯤꯟꯗꯤꯗ ꯆꯠꯊꯈꯤꯕ ꯀꯦꯁ ꯍꯤꯌꯔꯤꯡ ꯑꯃꯗ ꯀꯣꯔꯠꯀꯤ ꯖꯖ ꯑꯕꯨꯋꯥꯜ ꯍꯁꯅꯥꯠ ꯖꯨꯜꯀꯅꯥꯏꯅ ꯀꯟꯗꯛ ꯇꯧꯈꯤ ꯑꯃꯗꯤ ꯀꯦꯁ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯄ꯭ꯔꯣꯁꯤꯗꯤꯡ ꯆꯠꯊꯈꯤꯕꯅꯤ ꯉꯁꯤꯒꯤ ꯀꯣꯔꯠꯀꯤ ꯋꯥꯌꯦꯜ ꯑꯗꯨꯗ ꯖꯖ ꯑꯕꯋꯥꯜ ꯍꯁꯅꯥꯠꯅ ꯂꯨꯆꯤꯡꯕ ꯑꯅꯤ ꯑꯗꯨꯒꯤ ꯃꯔꯥꯜꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯃꯤꯌꯥꯝꯅ ꯈꯪꯍꯟꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯂꯩꯈꯤ ꯑꯗꯨꯃꯥꯏꯅꯃꯛ ꯃꯈꯣꯏꯅ ꯀꯣꯔꯠꯇ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯖꯔꯛꯈꯤ ꯍꯥꯏꯔꯤ ꯍꯟꯗꯛꯀꯤ ꯑꯁꯤꯒ ꯊꯥꯔꯒ ꯀꯣꯔꯠꯅ ꯁꯤꯐꯔ ꯀꯦꯁꯀ ꯃꯔꯤ ꯂꯩꯅꯅ ꯃꯔꯥꯜ ꯁꯤꯕ ꯑꯁꯤ ꯑꯅꯤꯔꯛ ꯁꯨꯕꯅꯤ ꯆꯍꯤꯁꯤꯒꯤ ꯑꯣꯛꯇꯣꯕꯔ 29ꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯊꯛꯇ ꯃꯔꯥꯜꯁꯤꯡ ꯁꯤꯗꯨꯅ ꯋꯥꯌꯦꯜ ꯆꯠꯇꯕ ꯍꯧꯈꯤꯕꯅꯤ ꯑꯗꯨꯃꯥꯏꯅꯃꯛ ꯏꯁꯂꯥꯃꯥꯕꯥꯗ ꯍꯥꯏ ꯀꯣꯔꯠꯅ ꯀꯦꯁ ꯑꯁꯤ ꯅꯣꯂꯤꯐꯥꯏꯠ ꯇꯧꯗꯨꯅ ꯊꯝꯂꯛꯈꯤꯕꯅꯤ ꯍꯧꯈꯤꯕ ꯗꯤꯁꯦꯝꯕꯔ 4ꯗ ꯁ꯭ꯄꯦꯁꯦꯜ ꯀꯣꯔꯠ ꯖꯖ ꯑꯕꯨꯋꯥꯜ ꯍꯁꯅꯥꯠꯅ ꯀꯦꯁꯀꯤ ꯍꯤꯌꯔꯤꯡ ꯆꯠꯊꯕꯒ ꯂꯣꯏꯅꯅ ꯏꯁꯂꯥꯃꯥꯕꯥꯗ ꯍꯥꯏ ꯀꯣꯔꯠꯇ ꯑꯅꯧꯕ ꯃꯔꯥꯜꯁꯤꯡ ꯂꯥꯎꯊꯣꯛꯇꯨꯅ ꯀꯣꯔꯠ ꯑꯁꯤꯅ ꯃꯤꯑꯣꯏ ꯑꯅꯤ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯑꯥꯏꯟꯅ ꯌꯥꯗꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯃꯗꯤ ꯂꯩꯕꯥꯛꯀꯤ ꯔꯨꯜ ꯑꯣꯐ ꯂꯣ ꯊꯨꯒꯥꯏꯕꯒꯤꯗꯃꯛ ꯖꯦꯜ ꯇ꯭ꯔꯥꯏꯌꯦꯜ ꯆꯠꯊꯅꯕ ꯂꯥꯎꯊꯣꯛꯈꯤꯕꯅꯤ ꯃꯁꯤꯒꯤ ꯐꯜ ꯑꯣꯏꯅ ꯉꯁꯤ ꯅꯧꯅ ꯀꯦꯁ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯍꯥꯡꯗꯣꯛꯇꯨꯅ
in prison trial sathabaukhibani thaudo asida mara leire haina lathokraba makhoi ani gi warol sing sapsana lawraba matungda case amu hana makoktagi horakhibani ningsingbu yai leba asigi federal investigation agency na mamang gi august 15 da makhoi ani gi mathakta Ccpur case register taukhibani hari losilak poina tentang na topa paung tanga mayam na thamjaram ge kosem gi hana gi secretary na kanglon gi wangbada post kunga taret ki appointment sing gen thoklamle AMSGO Council of Higher Secondary Education Manipur kosem asi autonomous body amani kosem hairoi singi tungi lebak lep kadaba exam conducting body amasuni mama mapa oibisingna kosem thajaram khudimak tapna tapna mangsilakli amadi lairaba mahairoi kya gi I super body am hoirakli mamang thakta kosem na tuan thoaningdaba thawdok kya masu thokiba leikrabani adubo handaktagi kanglon kaina kosem gi secretary oiramba sabungbam Berena rule gi wangwada post kunga taret ki appointment singen thoklamle haina all Manipur students guardians organization Manipur na thamlakli kosem na english sing amaga samapan ga maudraga ni thoidigi hek haudorak padagi ni english sing ani ga taraga turuk phawba gi matam oiriba sahi kunga mari romasida office asida supnagi staff marfu ga taruk tamak leirami english sing ani ga taraga turuk ta chairman oina thawpuramba dr lamabam Mahendra Madi ki khongbu oina matamdugi secretary oiramba sabungbam beren ani punkhibadigi office asida khanghaudana tholakpa ising isawgi matawgom staff singda angakpa phangna hengalakli khanghaudana hapsilakpa staff masingna yamlakpa amadi hanana thorang tahodabana maram oiduna staff sing asigi phampham phawba leitabadagi matam leinaba staff singi mamingsu yamkhalakhi Keng khutpu gi matau gumna khutpu osina tielaba matam asida anauba thabak regular oina marpuga taret amasum contract miyoi manga hapsinki masida su pelaktra duna handak amuk kanglon gi wangmad staff masing kunga taret amaga hapsilaktuna tielaba matam sida apunba staff masing samaga taraga mapan hengetki Sahi kuntrarong gi kosem gi puari da sahi kunga mari da staff marpuga taret na salairamba amadi lemhauri ba sahi taruk lomdana anauba staff samaga taraga mapan hengatuna pun staff sani romna salairi masima office asi mapu pandre yengsin binaba leitre haibadu takpa gi mai laraba khunamne leibak sida mitop ki isau thoklingai kosem dana staff sing isau thokle hairi adu hausikui nadi myam pau si tentak na myam na thamjaram ge du hausikui nadi pau matang sai lusin jarage mas myam puna no update ngamina sai su channel sigi meke du si mang myang myam phamda makha tanu thamjari